lamdam sida khunda biriba tongan tongan ba group jasing tongan ba group kaya gi mihut sing yaugadauriba sigumba people convention se sida miyam punamak saruk yabiu angamba contribution tawbiu haidana aikogi organizing committee gi maikai dagi nisingjari nimit asida ban blockade amata tawbiganu manipur gi nimit lepkadauba tongan maikai kya dagi hojik suni singnari ba mayamse sinari ko mayam ama singnari masigi singnari ba khudingmakse waroi sinma purakpa namnanabagi pandamdani folksna lagliba tang kunni thoida singadoriba people convention se masida miyam punamak saruk yabi July ki tang kuni panda koina folks sinjaraga MU ki means holda pangthok chakiba academic dispose duda akangai uzasing mayam amana nganbiramba wafam singadu loksinjaraga wari ohum logjaraga akhata na singba people convention lama lagiba August ki tang kuni thoisida pangthok chanaba sem sajari dogi damak ekona sigi press se pangthok jaribani amagi hinduga samanai resetting the political available in Manipur issues and challenges haiba simasidani hariba sigumba people convention asi karigi damata folks na organize tawraganda folks saminariba tarani thoyoiba apunba committee ma semjare asigumaba committee sigi fada sub committee nepal ma sukoi semjare hariba convention asi karigi damak pangthokadori mo haina koina london sida elangoi deki ndamina leba sei sa kaya lisin kaya ki mamang deki kamu kaya punna si sana leminarba adugumba mangan cheki si sana ba singado ngasidi macet apandi masapo singna thuaina ba honarba sigumba tanja sida akoina idea manipur haidana london sida leminari ba kangu kortiyapu nungsi sanana akoina inna sina leminana bagi adumba wakhalunda koina sangchin jarakpa adumba idea manipur di sharwa mani hariba asigumba idea manipur da yumpham oraga ngai myamamna thambigadariba tuan ba aikai degi koi manipur se himalay ba si haina ba naragipa sigumba thausin sing asidagi akoina kangai myam sina takpiramba wakhalun sing punjin jaraganda london sida karamna si chana porpa yaga degi haiba adu wakhalunda asigumba people convention se pangthok chagadoribani hariba people convention asida akogi akhang hai myamama uzasing myamama apom kyama thambigani hariba sigumba akhang hai uzasing myamna thambigadoriba akoina sinjariba people convention asida london sida leminariba akoi hello group sing tuan ba jati khenaba thandana adumba resource person myamang suwangan bigadori hariba asida akoi london sing myamna koi punna sigumba August ki tang kuni thoida pangthokadoriba people convention asida koi punna yaminasi duga ngai yana ibirami wakhalonsi koi loksinjaraga khata ngai koina london sida inchipa chati leba nungsinaba adumba london mama kamna wengedegi haibu koi punna nani milisi haibu pauji lisi pangthokadoriba people convention se karigi damaktono haigadi haibagi matang da suyamana haibigre kitang supplement tawjure manipur gi hojik oirakliba phibam sa masi hojik leiriba mong stage koi khana leiram nate koina nahuna na ningsingdraga su mayam purna magna loini ma khamna ra wafamne manipur gi magi tongan ba wari lejai asigumba yamna nallingai matamdagi hauna manipur gi leirakpa magi saktam se tongan ba thengkhang kaya rakta manipur ji ultimately manipuri singa awaba pirakan yamna khangawdaba political gi oiba lenga ki oiba apong mayam ma laki sida natana tongan ba dharam gi oiro lining gi oiro maning tamna lejaramba manipur se asi koi dum ningsingi ado mani maning tambadu mangre british na matam khara loksalure british na thado makanda india da mupulle india da pulla kan sida hojikse india ne hena lejariba aikoi se india na indian ama oine yengibra yengdabra aduga mang khaba manipur gi maning tambado hanjinna bagi damakta su khutta khulai pairaga lalhuba kaya amasu leiri sigumba manipur sida aduga lejariba
tongan tonganba furup kayana khundaba Manipur se nakandagi akhoi nungsi janana leiriba asigumba nungsinaba se thugainaba tongan maikei kaya dagi su siksit thajale sigi tanja sida Manipur da leijariba Manipuri ama koina yelhongai dagi leiraklaba furup aikhoina kari thudang lauraga hauji leiriba conflict sing ase waroisin amu porakpa yanabagi haibado aduneba Manipuri miyamna Manipur da khundariba tongan ba furup sing yauna tang kungani thoi Manipur University gi auditorium da pangthokpa people convention sida khoi lawjaga dori ba waros problem ama leiragadi solution soidana leigani wathok ama leiragadi waroisin leigani waroisin se mato karamna porakadagi haibaduneba ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯃꯨꯛꯅꯕ ꯈꯨꯗꯤꯡꯃꯛꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒ ꯇꯧꯔꯀꯥꯟꯗꯨꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯣꯟꯐ꯭ꯂꯤꯛꯁꯦ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅꯔꯀꯥꯟꯗ ꯅꯩꯅꯔꯀꯥꯟꯗꯨꯗ ꯀꯔꯝꯕ ꯋꯥꯔꯦꯞ ꯂꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏꯂꯣꯟ ꯂꯩꯉꯥꯛꯂꯣꯟ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯩꯍꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯦ ꯁꯤ ꯅꯩꯅꯕꯗꯨꯅꯦꯕ ꯃꯊꯧ ꯇꯥꯔꯤꯁꯦ ꯃꯁꯤꯗꯩꯁꯤꯗ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯆꯥꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯒꯗꯧꯔꯤꯕ ꯑꯁꯤꯒꯨꯝꯕ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟꯁꯦ ꯁꯤꯗꯩꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯉꯝꯕ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯑꯃꯠꯇ ꯇꯧꯕꯤꯒꯅꯨ ꯃꯅꯤꯄꯨꯔꯒꯤ ꯅꯨꯃꯤꯠ ꯂꯦꯞꯀꯗꯧꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯧꯖꯤꯛꯁꯨꯅꯤ ꯁꯤꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯡꯅꯔꯛꯄ ꯃꯌꯥꯝ ꯑꯃ ꯁꯤꯡꯅꯔꯤ ꯃꯁꯤꯒꯤ ꯁꯤꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯅꯅꯕꯒꯤ ꯄꯥꯟꯗꯝꯗꯅꯤ ꯐꯣꯛꯁꯅ ꯂꯥꯛꯂꯤꯕ ꯇꯥꯡ 22ꯗ ꯁꯤꯟꯒꯗꯧꯔꯤꯕ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟꯁꯦ ꯃꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯕꯤꯌꯨ